ꯅꯪꯉꯣꯟꯗꯒ ꯅꯥꯅ ꯐ꯭ꯔꯤꯖ ꯏꯁꯤꯡ ꯊꯧꯋꯥꯏꯒꯦ ꯅꯥꯔꯒ ꯃꯈꯣꯏ ꯆꯤꯟꯍꯟꯒꯦ ꯍꯥꯏꯔꯣ ꯌꯥꯔꯤꯕ ꯏꯇꯥꯎ ꯅꯪ ꯁꯤꯗꯤꯕ ꯍꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯍꯥ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯕꯨ ꯈꯪꯖꯕ꯭ꯔꯕ ꯅꯁꯥꯅ ꯑꯩꯈꯣꯏ ꯌꯣꯟꯒꯅꯨ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯕꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ 이카이 강다비 능 나사는 게 안다죠. 능가 이가 겜다 속나디. 그리 얌봉 거울까노. 한단 묵디 노비도 마미따기 마피 따르글레. 낭기나 망다 에이가 나노 해보세. 너무디 웃람키니. 야리 쬐크라서 누자 노르 누게 들어게. 러야리 에이가 정하세. 나디 능나 떠오리 미암세 에이 망가 짝마네. 미기 마자니 ngolda adumna cheiba hongnabra ba. ꯑꯩꯁꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤꯗꯣ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯈ꯭ꯔꯒꯅꯦ ꯃꯌꯨꯝꯗ ꯍꯟꯕ꯭ꯔꯥ ꯚꯔꯥꯗ ꯂꯩꯕ꯭ꯔꯥ ꯇꯧꯈ꯭ꯔꯗꯤ ꯐꯗꯧꯅꯤꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯁꯇꯦꯜꯗ ꯂꯩꯅꯕꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯋꯥꯔꯤꯁꯦ ꯂꯨꯗꯤ ꯂꯨꯔꯤꯅꯤꯀꯣ ꯏꯇꯥꯎ ꯑꯩ ꯋꯥꯗꯤ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯨꯁꯤꯗ ꯂꯩꯔꯦ ꯑꯉꯥꯡꯁꯤꯅ 12 ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗꯅꯤꯀꯣ ꯑꯩꯉꯣꯟꯗ ꯍꯧꯗꯨꯅ ꯋꯥꯂꯦꯠ ꯁꯪꯂꯝꯕ ꯄꯩꯁꯥ ꯀꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯊꯤꯟꯃꯤꯟꯅꯔꯨꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯃꯗꯤ ꯍꯧꯖꯤꯛꯁꯨ ꯍꯦꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯌꯥꯏꯅ ꯍꯣꯏꯅꯦ ꯅꯪꯒꯤꯗꯣ ꯅꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗ ꯁꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯆꯥꯎꯔ ꯁꯤꯡꯅꯔꯤꯁꯦ ꯑꯐꯕꯗ ꯑꯣꯏꯔꯗꯤ ꯐꯠꯇ꯭ꯔꯣ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯍꯜ ꯃꯌꯥꯝꯅ ꯆꯦꯜꯂꯦ ꯈꯟꯕꯤꯔꯨꯕꯗꯒꯤꯅꯦ ꯑꯩ ꯃꯥꯁꯦ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯕꯅꯤ 이보 ꯅꯪ 와세디 니샤가 로이나 할래 ꯑꯩꯗꯤ ꯉꯁꯥꯏꯅ ꯃꯥꯅ ꯁꯨꯃꯥꯡ ꯂꯩꯔꯝꯕꯗꯨꯗ ꯅꯤꯁꯥꯗꯤ ꯍꯟꯈ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯅ ꯔꯐ ꯑꯣꯏꯅꯕ ꯅꯣꯠꯕꯨꯛ ꯂꯩꯒꯦꯅ ꯇꯧꯔꯒ ꯅꯪꯅ ꯊꯤꯡꯉꯤꯗꯨꯅ ꯀꯔꯤꯒꯤ ꯍꯥꯟꯅꯒꯤ ꯂꯩꯈꯤꯕꯩ ꯂꯩꯔꯝꯅꯤ ꯀꯩꯅꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯨꯀꯥꯟ ꯆꯠꯅꯤꯡꯕ ꯐꯥꯎꯗꯅꯕꯅꯤ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯉꯒꯅ ꯍꯦꯟꯅ ꯉꯥꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯕꯩ ꯋꯥꯅꯤꯗ ꯈꯪꯕꯩ ꯋꯥꯗꯤ ꯃꯤ ꯂꯣꯏ ꯈꯪꯉꯝꯃꯅꯤꯀꯣ ꯑꯗꯨꯕꯨꯕ ꯍꯦꯟꯅ ꯄꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯅꯪ ꯇꯧꯏꯗꯣ ꯕꯦꯃꯣ ꯁꯅꯥꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕꯤꯒꯦꯔꯥ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯞꯂꯒ ꯆꯪꯈ꯭ꯔꯤꯗꯣ ꯍꯥꯟꯅ ꯊꯦꯝꯃꯨꯆꯣ ꯊꯦꯝꯃꯣꯏꯅ ꯀꯩꯒꯤ ꯊꯦꯝꯗꯣꯏꯅꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯊꯣꯝꯕꯗ ꯍꯥꯏꯕꯤ ꯇꯥꯔꯦ ꯀꯣꯏꯍꯟꯒꯦ ꯐꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯌꯥꯔꯦꯀꯣ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯍꯩꯄꯥ ꯁꯥꯔꯨꯅꯨ ꯅꯪ ꯉꯁꯤꯗꯤ ꯂꯩꯈ꯭ꯔꯣꯗꯅ ꯁꯤꯗ ꯌꯥꯔꯣꯏꯗ ꯏꯃꯥ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯗꯣ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯆꯦꯟꯕꯤꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯗꯤ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯗꯣꯏꯔꯕ ꯑꯁ ꯋꯥꯊꯤꯗꯤꯕ ꯅꯍꯥꯟ ꯇꯧꯕꯗꯨꯗ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯃꯥꯟꯕ ꯑꯗꯨꯅꯅꯤ ꯑꯩꯀꯣ ꯏꯁꯥꯁꯦ ꯀꯥꯜꯂꯤꯐꯨ ꯀꯥꯟꯗ꯭ꯔꯦꯕꯨ ꯁꯅꯥ ꯎꯔꯦ ꯋꯥꯏ ꯎꯗ꯭ꯔꯕꯅꯤ ꯅꯨꯡꯁꯤꯗ ꯆꯩꯕꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯁꯦ ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯧꯕꯅꯦꯕ ꯅꯪꯀꯣ ꯉꯁꯤ ꯅꯪꯅ ꯃꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯦꯗꯅ ꯍꯌꯦꯡ ꯅꯪꯅ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯈꯪꯗꯣꯏꯅꯤꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯣ ꯅꯨꯡꯁꯤꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤ ꯈꯪꯅ ꯈꯪꯅ ꯔꯥꯖ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯉꯥꯡꯁꯦ ꯆꯥꯔꯤꯉꯩ ꯄꯨꯟꯅ ꯆꯥꯍꯧꯕ ꯌꯥꯕꯅꯦꯕ ꯕꯤꯃꯣꯜꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯗꯣꯏꯗ ꯇꯧꯔ ꯂꯩꯍꯦ ꯔꯥꯁꯤꯅ ꯑꯩꯅꯗꯤ ꯂꯥꯛꯅꯕꯅ ꯍꯥꯏꯔꯝꯕꯅꯤ ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯒꯦꯒ ꯆꯥꯔꯣ ꯑꯩꯒ ꯄꯨꯟꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯃꯥꯒꯤꯁꯤꯕꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯀꯣꯟ ꯐꯦꯡꯕ ꯇꯟꯕꯒꯤ ꯊꯣꯔꯛꯇ꯭ꯔꯤꯖꯥꯠꯂꯣ ꯉꯔꯥꯡꯕꯨ ꯀꯅꯥꯅ ꯐꯦꯡꯒꯦ 이바니 뿌나 팽미네 ꯀꯩꯗꯧꯔꯒꯦ ꯁꯣꯏꯗ꯭ꯔꯦ ꯂꯨꯈꯥꯛ ꯐꯦꯡꯕ ꯇꯟꯕꯒꯤꯅꯤ ꯀꯥꯟꯗꯦꯁꯦ ꯆꯥꯛ ꯆꯥꯕ ꯍꯧꯔꯁꯤ ꯑꯩ ꯂꯥꯝꯃꯤꯕ ꯄꯥꯎꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯅꯟꯗꯣꯁꯨ ꯂꯥꯛꯑꯦ ꯑꯦ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯊꯣꯡꯒꯥꯜꯗ ꯑꯁꯣꯛ ꯊꯦꯡꯅꯕꯅꯤ ꯆꯪꯈꯣ ꯌꯥꯗꯦ ꯃꯥꯅ ꯄꯤꯔꯝꯕꯅꯤ ꯃꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯦ ꯏꯆꯥ ꯅꯨꯡꯁꯤꯗꯤ ꯊꯣꯔꯛꯇ꯭ꯔꯤꯕꯣ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯝꯂꯗ꯭ꯔꯅ ꯈꯜꯂꯒ ꯕꯕꯥ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯥꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯏꯆꯥ ꯕꯤꯃꯣꯜ ꯊꯦꯡꯈꯤꯅꯤ ꯍꯥꯟꯅ ꯆꯥꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯃꯃꯥꯒ ꯃꯥꯏꯅ ꯑꯃꯨꯛ ꯆꯥꯖꯁꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯔꯥꯖ ꯋꯥꯈꯜꯗꯅ ꯃꯥꯒꯤꯗꯨꯕꯨ ꯑꯩꯅ ꯆꯩꯔꯨꯕꯒꯤ ꯀꯞꯂꯤ ꯖꯥꯠꯂꯥ ꯀꯔꯤ ꯙꯔꯅꯥ ꯇꯧꯔꯛꯀꯗꯣꯏꯖꯥꯠꯅꯣ ꯆꯥꯔꯣꯗꯅ ꯀꯩꯅꯣ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯕꯕꯥ ꯑꯩꯈꯣꯏꯗ ꯑꯁꯤꯉꯥꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯁꯅꯨꯅꯦ ꯄꯨꯟꯁꯤꯒꯤ ꯂꯩꯅꯤꯡꯉꯁꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯌꯦꯡ ꯒꯧꯍꯥꯇꯤꯗ ꯆꯠꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯍꯜ ꯑꯅꯤꯃꯛ ꯏꯍꯦ
Kawini he mama nangong ta haibiru chocho hayeng anta na hogatnaba ho horen chak sabai du da hairasu yani da dugide aikhoi imungsina migi macha sige sukyam thawai yawrise karigino khangdeda ai bhawa gyan mangi ai wafam se hanjina hongdo papamgan nang nasana tawruba soibado khangbada mune tanja du da bimolna ima isingida aige rasna hairaklame nga tawbusidi hawrida tamobirena pirambani makhoi mamangi patudagi phabanena to panida ko koidore aidi hawine masina bu phari ujikan gi nga su chaba kir kai no achinja gyam thai haidai patnen gi jaruba ma asida chadaw du kok jaro nangama nga le no gedorge ima nga do leiribo areba khailoi piro ai loi chathokeba khaino ne mi angang gi su khara khakbi doini nga chadribani ne yam yaningde ko se yumgi jatyon baya ba thabaka tordan lekai dukan na chatlaga pot leigi ga tordan ekhoina karim teng sin de habise taini magi mong matosina nando ngakna khaino ne haisibo achumbani babong aina haisi ma atei tawjaru yare kaide notebook leibuga thodan rasina adubu kaidogi chachasanu masu sidagi dine college chatok sa sintorakini phasana yondorene bimolna nang loi siludana ngangbagi muhta aduna hek chumabani ish waridi kankhatnariba aidi magi gido wabidoiba haima nabuk thalabo nangna hogatlidubo yare ayam chabe yade puk thonba hore tholanbaga yaponte ase shoidana angang khatnaba changboiramniko aibu inarosirani makhoi baw tawrunu yengkisi magi mo henjela adine aina warak pi batabani bimolna matang di cha debo bawa ekhoi tawna khaliba wakhalse aisho khitang di chumthokhani mana phana chumamba yai adubo ahinga maliluraba mibu karamna ekhoi gi samasi da chendena haidoino aidine akhoi ni yanaramgadra khalubani adu su tawramdreni bimo ima magi mabudi leibani nandona chaka buk thange tawiko khangnaba lei kainaga kok chelakpa yaroiko heirangi ngaida yurangbagi thabak si tokse thajade da bawa amanu pidudi atopa khangnaba mal bima ima chak hapige do yarni da yam jari puka kai badari ma numidang ayuk nungthil naidana manam chelise khara thadokna bana hayu nisana hinabi oirakpa soidre hai mi kairam dari ni mama yani da kishu kaide da imana hai babu hoima ai shoidana haige madana teko nangsuni haibaga tawbuga chumi chak tokpagi khaiba changa ira mi khatnaba changa ira amadi ish thonga thila changu haibe monglo yamangang ni ko yam thina ngang ni nang ainaga yumga na palamadi pokpa yaram dojan nungsi wa khaldana sakta se urin intandana chak chaba phau thokte aduga sidamung la ene notebook lorbo masai leidrabani na sha kui sina simnaga irira kaino nungsi khumdi khumningle adubu khumde wakhaldana chahi matang duga thawmta leidraba kaino aina tawbada pana doisibo hoi kaino mangido ha wai ge ta kaiwano chaksa mamangda manglido nang buguliga chabro ha hojikandi nisagi matangda nupi nupa haibam leidrabani yambung sa chabibra hai achil kumno chamna hangbani nang sida leige di leyo kaide adubo ahen bathabak amta torok yar kari ahen bano ana mo kharisina sida nupa na haga pusilak yar aibu pate aigano aduga irang kai thel kabina mana bisu prak yar adugi kai thel do di angta tadri nang noina makok chilam do male ha chatbro wari se phaw ma phawna driyamba hoi sagyam ka kano arimbada khunam jani adugane sima su khangjilo nangna mafam sida leidoise matam khradagini ahoi aiga nanga chen ki beleite aigi di sana leje kuire mari lenar paso khangadro nungsi wa khaldana mai sana se kaya magul leiba jano anjena pallisibo numittu ai magi matung ina badani thokriba thodok to ai thoge hoi ama kapsin lausin ruge ro
ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯗꯁꯨ ꯅꯪꯅ ꯊꯣꯔꯛꯇ꯭ꯔꯤꯁꯦ? ꯑꯩ ꯈꯣꯟꯅ ꯇꯞꯅ ꯆꯥꯒꯦꯅ ꯈꯟꯕꯩꯅꯤ. ꯏꯃꯨꯡꯁꯦ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯅꯤ. ꯑꯩꯈꯣꯏꯗꯤꯅꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯏ, ꯑꯌꯨꯛꯅ ꯑꯌꯨꯛ ꯑꯣꯏꯔꯁꯨ. ꯍꯣꯏ, ꯅꯪꯕꯨ ꯅꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ? ꯍꯥ, ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯂꯩꯒꯦ ꯍꯥꯏꯕꯗ? ꯀꯣꯌꯥ ꯌꯥꯔꯤꯁꯤ ꯅꯪ ꯍꯥꯟꯅ ꯃꯤꯒꯤꯗ ꯂꯩꯔꯨꯕ꯭ꯔꯕ? ꯅꯨꯡꯁꯤ ꯁꯥꯎꯔꯛꯅ ꯌꯥꯔꯦ, ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯦ ꯂꯦꯞꯄꯁꯦ. ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗꯅꯤ. ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯣꯏꯅꯁꯨ ꯎꯒꯅꯨ. ꯏꯁ, ꯁꯛ ꯀꯥꯛꯆꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯍꯥ, ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ. ꯅꯨꯄꯥꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ. ꯔꯥꯁꯤꯅ, ꯕꯦꯝꯃ ꯆꯥꯛ ꯆꯥꯔꯁꯤꯔꯣ? ꯍꯣꯏ ꯃꯃꯥ, ꯆꯥꯔꯁꯤ. ꯍꯣꯏ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯀꯅꯥꯅ ꯍꯥꯞꯄꯦ ꯍꯥꯏꯒꯦ? ꯆꯦꯡꯒ ꯄꯤꯔꯛꯄ꯭ꯔꯕ? ꯊꯣꯏꯕ, ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯑꯗꯨꯕꯣ? ꯅꯨꯄꯥ ꯐꯪꯗꯕ ꯌꯥꯝ ꯃꯥꯜꯂꯦ. ꯃꯁꯛꯁꯤ ꯎꯔꯒꯅꯦ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯦ. ꯕꯦꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ. ꯑꯁꯤ ꯌꯨ ꯊꯛꯃꯟꯗꯅꯅꯦ ꯃꯀꯣꯛ ꯆꯥꯛꯑꯕꯅꯤ. ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ. ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯆꯒꯨꯝꯗꯣ ꯇꯞꯅ ꯁꯦꯡꯖꯤꯜꯂꯦ. ꯕꯦꯁꯤꯟꯗ ꯄꯨꯂꯞ ꯊꯝꯂꯨꯔꯦ. ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ. ꯉꯁꯥꯏ ꯑꯌꯨꯛ ꯃꯥꯅ ꯆꯥꯈꯤꯕꯒꯤ ꯂꯦꯝꯂꯒ ꯅꯤꯡꯊꯤꯖꯅ ꯈꯥꯛꯂꯒ ꯊꯝꯃꯝꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯊꯣꯔꯛꯏ. ꯔꯥꯁꯤꯅ, ꯏꯁꯤ ꯑꯗꯨꯗꯤ ꯏꯪꯉꯤ, ꯑꯁꯥꯕꯁꯦ ꯑꯣꯏꯅ ꯆꯥꯁꯤꯁꯦ. ꯃꯃꯥ, ꯌꯥꯅꯤꯌꯦ, ꯑꯩ ꯁꯨꯝ ꯆꯥꯒꯦ. ꯆꯥꯛ ꯂꯦꯝꯍꯟꯕꯁꯦ ꯄꯥꯝꯃꯨꯏ. ꯃꯃꯥ ꯑꯗꯨꯝ ꯆꯥꯕꯤꯌꯨ. ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯍꯥꯞꯄꯅꯨ. ꯉꯁꯤ ꯂꯦꯝꯕ ꯁꯔꯨꯛꯇꯣ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ. ꯑꯦ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯁꯤ ꯆꯥꯗꯧꯅꯤꯅꯦ. ꯄꯤꯖꯧ ꯀꯩꯅꯣ. ꯍꯩꯊꯣꯏꯕ, ꯅꯪ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ. ꯅꯪ ꯄꯥꯕꯨꯡ ꯀꯧꯔꯗꯤꯅꯦ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ. ꯕꯤꯃꯣꯜꯁꯨ ꯆꯠꯅꯤꯅ ꯇꯧꯕꯅꯦ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ. ꯃꯃꯥ, ꯁꯣꯝꯗ ꯐꯝꯃꯛꯑꯣ. ꯁꯤꯁꯤ ꯑꯁꯥꯕ ꯈꯤꯇꯪꯗꯤ ꯂꯧ. ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯃꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯆꯥ ꯈꯔ ꯈꯖꯤꯛ ꯂꯧꯔꯒꯦꯀꯣ. ꯆꯦꯞꯊꯗꯨꯅ ꯆꯥꯛ ꯑꯁꯥꯕ ꯂꯧꯕꯗꯨ ꯎꯔꯝꯃꯤ. ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯅꯣꯛꯂꯝꯃꯤ. ꯑꯁꯤ ꯉꯥꯡꯁꯤ ꯑꯅꯝꯗꯤ ꯈꯔ ꯀꯟꯕꯖꯥꯠ. ꯀꯌꯥꯝ ꯀꯟꯕ ꯌꯦꯡꯕ ꯇꯥꯔꯤꯗꯅ. ꯕꯤꯃꯣꯜꯅ, ꯑꯩ ꯇꯣꯝ ꯆꯠꯂꯒꯦ, ꯅꯪ ꯁꯨꯝ ꯂꯩꯍꯧꯔꯣꯅꯦꯀꯣ. ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ. ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯉꯥ ꯃꯆꯥꯗꯣ ꯍꯥꯎꯗꯤ ꯍꯥꯎꯏꯌꯦ. ꯉꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯦ. ꯑꯁꯤ ꯉꯥꯡꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯗꯧ ꯃꯥꯜꯂꯦ. ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯆꯩꯔꯨꯕꯒꯤ ꯆꯥꯛ ꯆꯖꯤꯛꯀ ꯆꯥꯍꯧ. ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯀꯥꯏꯔꯛꯄ ꯌꯥꯏ. ꯑꯦꯔꯥ, ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣ, ꯃꯥꯁꯨ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯆꯅꯤ. ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗ? ꯁꯅꯥ ꯈꯪꯉꯗꯤ ꯋꯥꯔꯤꯁꯦ ꯂꯥꯟ ꯇꯥꯕ ꯇꯥꯔꯤꯃꯤ. ꯑꯁ, ꯅꯪꯒꯤ ꯁꯅꯥꯏ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣꯕ. ꯍꯥ, ꯃꯪꯗꯒ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯧ ꯃꯥꯜꯂꯦ. ꯏꯇꯥꯎ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ. ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯣ, ꯈꯪꯗ꯭ꯔꯤ, ꯀꯥꯏꯅꯈ꯭ꯔꯦ, ꯂꯣꯏꯔꯦ, ꯊꯨꯞꯈ꯭ꯔꯦ ꯂꯣꯏꯃꯛ. ꯐꯖꯅ ꯍꯜꯂꯣ, ꯑꯃꯨꯛ ꯂꯝꯕꯤ ꯐꯥꯏꯈꯤꯅꯨꯀꯣ. ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ. ꯑꯉꯥꯡꯗꯨꯗꯅꯦ ꯈꯔ ꯆꯩ ꯉꯥꯡꯕꯗꯣ ꯍꯜꯂꯣ ꯀꯣ, ꯐꯠꯇꯦ. ꯑꯁ, ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ. ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯉꯛꯄꯅꯤ. ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ. ꯐꯠ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ. ꯑꯩꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯛꯐꯝ ꯑꯃꯗꯤ ꯊꯝꯕꯤꯔꯦꯀꯣ. ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯆꯠꯇ ꯅꯨꯡꯁꯤ, ꯅꯪꯗꯤ ꯌꯥꯎꯒꯦ ꯈꯟꯅꯣ. ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯈꯟꯗꯕ ꯅꯠꯇꯦ. ꯁꯅꯥꯗ ꯊꯝꯈꯤꯕ ꯅꯨꯡꯁꯤꯕꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯍꯣꯡꯂꯔꯣꯏ. ꯀꯔꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯇꯛꯅꯔꯤꯕ? ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯒꯧꯍꯥꯇꯤ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯒꯤ ꯎꯅꯕ ꯂꯥꯛꯑꯝꯃꯤ. ꯔꯥꯁꯤꯒ ꯅꯟꯗꯣꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯅꯨꯡꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯀꯞꯂꯦ. ꯔꯥꯁꯤꯅ, ꯕꯦꯝꯃ, ꯀꯞꯀꯅꯨꯁꯤ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯈꯣꯏꯁꯨ ꯃꯔꯛꯇ ꯀꯣꯏꯕ ꯆꯠꯂ ꯂꯣꯏꯔꯦ. ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯤꯅꯣ? ꯕꯤꯅꯣꯅ, ꯏꯕꯦꯝꯃ, ꯁꯤ ꯀꯞꯀꯅꯨꯁꯤ. ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ, ꯏꯃꯥ, ꯅꯆꯥꯁꯦ ꯋꯥꯈꯜ ꯊꯦꯜꯂꯤꯔ ꯈꯪꯗꯦ. ꯑꯩꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯈꯜꯂꯨꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ. ꯁꯦꯁꯦ, ꯏꯆꯥ ꯂꯥꯟꯗꯤꯌꯦ. ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯤ. ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ. ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯅꯀꯣꯛ ꯆꯤꯛꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ. ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯑꯣꯏꯅ ꯇꯝꯕ ꯂꯥꯛꯑꯒꯦ. ꯏꯆꯥꯅ ꯄꯥꯝꯃꯗꯤ ꯅꯪ ꯕꯕꯥꯗ ꯍꯥꯏꯒꯦ. ꯔꯥꯁꯤꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯗ. ꯃꯥꯒꯤꯗꯃꯛ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯣꯠꯅꯗꯣꯏꯅꯤ. ꯃꯁꯥꯒꯤ ꯑꯌꯥꯕꯁꯨ ꯄꯤꯈ꯭ꯔꯕꯗꯨꯗꯤ. ꯔꯥꯁꯤꯌꯥ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯅ ꯅꯆꯥ ꯁꯛꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯃꯃꯥ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯌꯦꯡꯉꯛꯀꯅꯤ.
Imagi bema yumdong pokoina leibaduda itomta leiba tanbadagi aisune thabak toklaga nangi babagi matung inaragena lepkibani. Bino nang ai aduk luna tinaduna chak pukham amatada chaminaduna phamung amatada himminaduna chawraise asi phawa ngamdrabadi hinglubagi kari artha leigene khangdeda aisu kokse khara makhaidi ingdoine aduga machin phatrine haiduna achanu pana ichase tathi da oina di tawhanbinu ko ehera mana banghen hen bayabro mapa su leiri aisu leiri mana ichanu si sokpa matik na teda ima nakhoi su aibu na batoina la ko lakani soidana lakani rasina adugidi ekoi su hik sangbaga chatla loir ibe magi phone amasu leibirasena hainarambani makhoi baunga nakhoi ga su baw phongna bayarani mama iPhone pairoida nupi ahumduna pangkapta kappe airport to makhoi khak leibadungai nupa ani du so asawbadi fathanarabanina wari sanari birena aina nangbo atai nate khanbagi thajane chaningo se sinaramdoini ko masine hekta nangna namong nupini aduni adani haina khanbayar tama aisu madui matangda loin khangjaida mabu ichaningo makni khana aina thamjaribani ichana pamjana lowa fire aina su yai ma luhong lage haiba nate aduna so aina hena saudabani ne aidi achumaran khandabi chela abani na khaluri aduna ona tainana pawoina handokpa lakibani dam na chanu pa dudine aina sungya yadre henando mana so machalni haina khalle haibani aduna taba hena khaningai soideda khange hairagana aigi ching khangan bataridana tamo yanida aina ngamnaba warakjagi ngamda ngamdraga ai tamoda soidana paw madi handoraki magi matangda aina obada na chani pado phanadi okibani adubu matam leiri mana kari torpa yengba tare aigi de ichani ngol angang yam oiri hojik mayum makai panbagi wakhal lehanba pamde phani tam ai loin khangjari nupi ahumdu su makhoi gi manakta changai amata pokchabi mamomdo mapa ubada hena dum kaplami hai icha siri kapayade kaigi kaptoino nangna sida tamlani haina phirip lepaduda ipagi matungda pudabani ne binona mana pamdradi aikhoi ga chatla su chasena hairamlibani hayune icha gi apambado karino baba ai sida sum tamagi exam so sida ge dum honarage na khale hoi icha gi wada pale halo nandona aina so magi wat pamda thamaloida icha na flag thet pakar dongbado ai nongmadi soidana yengkidoini phare nando pung sudare aikhoi jangage sidagi pung pharo yob rum yobaga kaiga kharadi jangani kona tapna paw handorage ko hoidam Rasia ai chatlukhige nangne chase khar yengsin biu ko ai gi soi chani ngolni soidani yengsinge makhoina airport ta kari tawri khangbanate machanu pade Manipur University manungda sanaga ama nupaduga mari yetnarido laptakna kumhigum yenglame lembina horakpada ngangkhriba mayamduga hojik tawar isiga onthokna khetna khreda aina ke tawrage ha hanuba singa siso nang nukna se na kobuna tro as aina kawde na kyarak haidoino kaino kawdra ka mainung tigi mafam se lakdoino aina yengge na yengmani nangi mongse ai sum pamaktre pamoye hojikti pamloiba hema changlaktuna kaino saida na bani na lawnei sa lembia nang asomda sarna practical gi matangi do kaidori na hangawi halani sayawi maduki osaduna ne toina unage sodan ja chada bai hekta phangdeba kai chani haige yare ojadu diunaro ai sida sum leirongi sorry su kon sauragi dariki di maruni adu han tawr pukning dana nang hek changki baga asigi nu pase ina wari sana dana di to oidana hemana lembia kai khalige chase hairo natraga lehoge hairo phare chalasilo Thomas na aide sida sum leiramage hoi ai so koi roi nupi ani du di chat kre
ꯔꯥꯖꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯂꯦꯝꯕꯤꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯆꯪꯂꯛꯄꯒ ꯎꯍꯧꯗꯦꯗꯨꯅꯤ꯫ ꯊꯣꯃꯥꯁꯅ ꯄꯦꯕꯦꯠ ꯋꯥꯔꯤꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨꯔꯣ ꯁꯣꯝꯅ ꯑꯗꯨꯛ ꯆꯦꯞꯊꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯦ ꯄꯦꯕꯦꯠ ꯃꯃꯥꯔꯣ? ꯑꯦ ꯑꯍꯜ ꯃꯤ ꯌꯦꯡꯉ ꯋꯥ ꯉꯥꯡꯅꯁꯤ꯫ ꯏꯕꯣ ꯅꯅꯥ ꯑꯃꯗ ꯆꯤꯜꯂꯤꯕ ꯁꯅꯥꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯒ ꯅꯨꯡꯁꯤ ꯂꯩꯀꯣꯜ ꯇꯥꯗꯦꯅꯤ ꯅꯪꯁꯦ ꯍꯥ? ꯑꯍꯜꯅ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅ ꯍꯥꯏꯕ? ꯊꯤꯀꯥꯒꯤ ꯂꯥꯛꯆꯕꯅꯦ ꯑꯩꯗꯤ꯫ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯍꯟꯗꯣꯛꯑꯁꯦ ꯀꯔꯤ ꯈꯪꯗꯅ ꯊꯤꯀꯥ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯆꯧꯕꯅꯤ꯫ ꯄꯩꯁꯥ ꯊꯥꯗꯕ ꯍꯦꯟꯗꯣꯛꯇꯅ ꯃꯇꯝ ꯇꯞ ꯇꯥꯡꯈꯩ ꯀꯥꯏꯊꯣꯛꯂꯤꯕꯅꯤ ꯀꯣ ꯃꯁꯤꯗ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯍꯩꯄꯥꯒ ꯑꯃꯨꯛ ꯁꯥꯔꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯐꯩ꯫ ꯔꯥꯖ ꯋꯥꯈꯜꯗꯅ ꯏꯕꯣ ꯅꯪꯅ ꯀꯣꯏꯔꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯊꯤꯀꯥ ꯑꯆꯧꯕꯅꯦꯅ ꯈꯟꯖꯔꯤꯕꯅꯤꯅꯦ꯫ ꯑꯍꯜ ꯂꯥꯛꯏꯉꯩ ꯇꯟꯖꯥ ꯆꯥꯔꯦ ꯋꯥ ꯈꯔ ꯍꯥꯏꯍꯧꯒꯦ꯫ ꯂꯦꯝꯕꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯦ ꯃꯔꯤꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯔꯤ ꯅꯠꯇ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯑꯍꯜꯒ ꯀꯣꯏꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯁꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯔꯥꯖ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯑꯍꯜꯒ ꯆꯍꯤꯗꯒꯤ ꯀꯩꯗꯒꯤ ꯃꯥꯒ ꯆꯥꯅꯕ ꯈꯔ ꯋꯥꯠꯂ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯍꯜꯅ ꯁꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯃꯥꯁꯨ ꯋꯥꯈꯜ ꯆꯔꯥꯡꯅꯔꯦ ꯑꯩꯅꯁꯨ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯅꯤꯡꯂꯦ꯫ ꯔꯥꯖ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯆꯤꯟꯕꯥꯜ ꯌꯧꯗ ꯋꯥꯈꯜꯗ ꯈꯛ ꯈꯟꯖꯩ꯫ ꯁꯅꯥ ꯑꯩꯅ ꯅꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯤꯁꯤꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤꯕ? ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈꯤꯗꯕꯅꯤꯀꯣ? ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯍꯜ꯫ ꯇꯁꯦꯡꯅ ꯃꯥꯅꯁꯨ ꯑꯍꯜꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅ ꯍꯥꯏ ꯆꯍꯤꯁꯨ ꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯌꯥꯔꯗꯤ ꯌꯦꯠꯄꯤꯔꯅꯨ꯫ ꯍꯣꯏ ꯑꯍꯜꯒꯤ ꯑꯔꯨꯕ ꯊꯤꯀꯥꯒꯤ ꯂꯥꯛꯄꯅꯦꯕꯨꯗꯤ ꯍꯥꯏꯀꯣ꯫ ꯔꯥꯖ ꯇꯞꯅ ꯅꯪ ꯑꯣꯏꯅ ꯇꯧꯔꯣ ꯊꯤꯀꯥꯁꯤ꯫ ꯑꯦ ꯀꯥꯏꯗꯦ ꯑꯣꯟꯊꯣꯛꯄ ꯑꯩꯗꯤ ꯄꯩꯁꯥ ꯑꯗꯨꯛ ꯄꯥꯏꯗꯤ꯫ ꯄꯥꯏꯗ꯭ꯔꯁꯨ ꯊꯃꯣꯏ ꯁꯦꯡꯉꯗꯤ ꯌꯥꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯅꯈꯣꯏꯗ ꯀꯩꯁꯨ ꯌꯦꯠꯂꯨꯏ꯫ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯅꯅꯥꯎ ꯈꯔꯗꯤ ꯂꯥꯟꯈ꯭ꯔꯦ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯌꯥꯝ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯥꯅꯦ? ꯏꯌꯥꯝꯕ ꯈꯪꯅꯔꯤꯕꯅꯤꯅ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯅꯥꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯍꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯒ ꯑꯩꯒ ꯈꯪꯅꯩ ꯈꯪꯅ ꯅꯪꯅ ꯇꯥꯟꯅꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯁꯅꯥꯕꯨꯗꯤ ꯌꯥꯝ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯃꯥ ꯌꯥꯝ ꯊꯥꯖꯔꯛꯇ꯭ꯔꯤꯁꯦ꯫ ꯑꯩ ꯈꯪꯅꯔꯤꯉꯩ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯐꯤꯡꯒꯠꯇꯨꯅ ꯈꯨꯠ ꯊꯥꯕ ꯄꯥꯝꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯃꯥꯕꯨ ꯃꯨꯟꯈꯤꯕ ꯅꯠꯇꯦꯅꯤ ꯃꯥꯅ ꯃꯁꯥꯅ ꯌꯥꯅ ꯆꯠꯈꯤꯕꯅꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯃꯈꯣꯏ ꯊꯣꯔꯦ ꯏꯌꯥꯝꯕ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯊꯤꯀꯥꯁꯨ ꯇꯧꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯀꯥꯏꯅꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯆꯤꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯔꯥꯖꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯕꯨ ꯌꯦꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒ ꯈꯪꯅꯕ ꯃꯤꯁꯛꯇ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯑꯩꯁꯦ ꯃꯥꯒꯤꯅꯦ ꯈꯪꯉꯦꯗꯅ ꯍꯅꯨꯕ ꯅꯪꯅ ꯀꯥꯏꯅꯅꯕ ꯁꯤꯜꯂꯁꯨꯅꯦ ꯄꯨꯟꯁꯤꯒꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯗꯧꯅꯤ꯫ ꯕꯤ ꯅꯪ ꯉꯥꯎꯔꯕ ꯃꯤ? ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯣꯔꯦꯟꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯑꯩꯉꯣꯟꯗꯅ ꯀꯌꯥꯝ ꯉꯥꯡꯗꯣꯏꯕ ꯑꯩ ꯈꯪꯉꯦ꯫ ꯔꯥꯖ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯕꯗꯣ ꯑꯗꯨꯝꯅ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯒꯅꯤ ꯈꯟꯕ ꯂꯩꯇꯤꯌꯦ ꯁꯅꯥ꯫ ꯀꯧꯔꯛꯀꯅꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯀꯅꯨ꯫ ꯅꯪ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ? ꯃꯤ ꯏꯌꯥꯝꯕꯗꯤ ꯊꯤꯀꯥ ꯇꯧꯕꯒꯤꯅꯦ ꯍꯥꯏꯌꯦ꯫ ꯀꯔꯤ ꯊꯤꯀꯥ? ꯃꯒꯨꯟ ꯈꯪꯉꯕ ꯃꯤꯅꯤ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯗꯕꯅꯤ ꯀꯩꯗꯧꯉꯩ ꯊꯤꯀꯥ ꯇꯧꯒꯦ? ꯍꯣꯏ ꯃꯄꯥꯕꯨꯗꯤ ꯊꯤꯀꯥ ꯇꯧꯋꯦ ꯇꯥꯏꯀꯣ? ꯑꯁ ꯆꯠꯂꯁꯤ ꯂꯥꯛꯎꯁꯦ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯇꯧꯔꯦ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯅꯔꯤꯕ꯫ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯌꯦꯡꯒ ꯂꯥꯛꯇ ꯂꯥꯛꯑꯣ ꯅꯪ ꯀꯝꯗꯧꯒꯤ ꯌꯦꯡꯉꯣꯕ ꯃꯌꯥꯝꯗ ꯇꯥꯛꯑꯒ ꯐꯨꯍꯟꯒꯦꯕ꯫ ꯆꯠꯂꯁꯤꯗ ꯑꯉꯥꯡ ꯂꯣꯏꯅꯕꯁꯦ ꯆꯣꯞꯄ ꯅꯪꯉꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯔꯝꯁꯤꯒꯤ ꯁꯣꯏ